आकाशवाणी इम्फाल नयनी देवी ने पाव पाजरी अहनबद मरुओइबा पाव प्रधानमंत्री नरेंद्र मोदी ने लुचिंगबा केंद्र की बीजेपी सरकार ना मणिपुर पाइखलिबा लंबी की प्रोजेक्ट सिंह खुमांग जाउसिना लुइसिनबा अखनबा मिटिंग थमली मणिपुर कोविड-19 नाबदगी परखपगी चांग चादा 39.8 यौरे एक्टिव केस 5,912 लेरी भारत उमित खुदिंगी ओइना कोविड-19 पॉजिटिव ओइरपगी चांग लेपतना हंथरकली नाबा फबगी चांगसु सिंथानियाई ओइनी हेनगटले अमसुंग नागालैंड कोविड-19 पॉजिटिव ओइबगी चांग हंथरकपदगी दिमापुर गी लानाई हॉस्पिटल पुनम कोविड नतबा नाबा सिंगी लायंगफम ओंथोकले सरकार की फैसिलिटी सिंगदा चाही 19 की मतक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन वैक्सीन बथुंगबदा चथरिबना नहा ओइरिबा सिंग वैक्सीन असि कापथोकनबा मदि अतै मियोई सिंग वैक्सीन कापदसु मतेंग पांगबिनबा हाइजरी कोविड की अकीब लेरिबना मियामना चेक्सिन बवाटपगी थौंग सिंग तोपीदुना यारिबा मखै युमदगी चथोक्तना लेबियो तंगाई फदना चथोक्लबदि फेस मास्क सुपियो फुट तरुक की सोशल डिस्टेंसिंग थंबियो माइमिट अमदि खुद हतोइना हंदोक्तुना तरु तनाना थंबियो कोविड का मरी लेनबई इपाउसिंग अमदि मतेंगी दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नि अदुगा राज्य की हेल्पलाइन नंबर ना 0385241166 अमसुंग 180034538188 नि कोविड-19 दगी ngathoknaba tangai phadaba chapna kaungon chingangna chatpinaba manipuri saisakpi nandarani pukhrambamna appeal tawraduna hai miyambu nandarani pukhrambamna khurumjari nungsijaraba iraisa sing tamthiraba covid-19 laisattagi kanjanabigi damak aikhoi amuk hana cheksinbagi firep lawminarasi covid ke vaccine soidana kapthokpiyu face mask soidana upiyu mi amaga gi marakta foot taruklapna laibiyu hand sanitizer सिजिनबियु hand wash नत्रगा सापोन सिजिनदुना खुसा सेंगना हांबियु लाइसेट असिदगी ngaukthoknaba matam gi laingakna piba tangai फदबा चना कांगलोन सिंग अखोई खुदिंग मंगना ngakna चटमिनसी सेक्शन बाहाइबसिना लाइसेट असि संहनदनबगी ख्वाइदगी फरबा पाम्बैनी मियामबु अमुक कहना खुरुमजरी हौजिक मपुंग ओइबा पाव प्रधानमंत्री नरेंद्र मोदी ने लुचिंगबा केंद्र बीजेपी सरकार ना मणिपुर पाइखलिबा लंबी की प्रोजेक्ट सिंह कुमांग जाउसिना लोइजनबा खनबा मीटिंग थमली बीजेपी के नेशनल स्पोक्स पर्सन डॉक्टर संबित पत्रना हाई प्रोजेक्ट सिंह असि अपीबा मतंगी मनुंग द लोइसिनबा नुंगतुंबम बिरेना लुचिंगबा राज्य सरकार दा केंद्र न पांगबा याबा मतिंग पांगनी अमसुंग हानदगी सुपांगदुना लाकली हौजिक मणिपुर पाइखलिबा लंबी की प्रोजेक्ट सिंह अमदी नौना पाइखटकदबा प्रोजेक्ट सिंह की मतंगदंग असि डॉक्टर संबित पत्रना केंद्र की सरफेस ट्रांसपोर्ट मंत्री नितिन गडकरी का उन्नदुना कुपना वारी सानखरे वारी सानबादुदा मणिपुर सरकार न पिसिनख्रबा अमदी एप्रूव तौरबा प्रोजेक्ट सिंह की मतंगदसु कुपना कनखी हाइरी मुख्यमंत्री नोंथोंबम बिरेना ngasi Churachandpur जिला दा चटकदौरी महांगना मफम अदुदा नर्सिंग कॉलेज सानब चटा हुनगनी अमसुंग तुइबोंगदा सद्भावना मंडप संगागनी मुख्यमंत्री ना मल्टीपर्पज हॉल अमसु संगागनी अमसुंग एडीसी की सीईओ दा गारी सिंह खुसिनगनी मुख्यमंत्री ना डीटीसी हॉल दा मन महोत्सव थौरम यावगनी अमसुंग पाकसना उथाबगी थौरम अमसु हौदोकनी मणिपुर हौखिबा पुंग 19 कोविड की अनाबा चामरी 35 नाबा फदुना डिस्चार्ज तौखिबगा लोइनाना नाबा फकिबा मिगे अपुनबा मसिंग 39,913 सूरे नाबा फरकपगी चांग चादा 38.8 नि हौजिक एक्टिव केस 5,912 लेरी राज्य की कोविड-19 कमन कंट्रोल रूम नंगारांग नुमिदांगम थोकिबा जेरोल अमदा हाई हौखिबा पुंग 19 कोविड की अनौबा केस 7,040 लोइनाना अपुनबा पॉजिटिव केस की मसिंग 5,912 सूरे पुनः सैंपल 5,5yankai टेस्ट तौबदा मियोय 730 कोविड-19 पॉजिटिव ओइबा थेंगनखिबनी ngarang gi oina positive oibagi chang chada 15.3 ni hairiba matam asida mioi 13 sikhi masi tharaga hujik phawada laichat asida
ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯁꯤꯡ 1,994 ꯁꯨꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯥꯏꯖ꯭ꯌ ꯑꯁꯤꯒꯤ ꯄꯨꯟꯅ ꯕꯦꯅꯤꯐꯤꯁꯔꯤ 5,97,913ꯇ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯖꯤꯂꯥꯗ ꯊꯥ ꯑꯁꯤꯒꯤ 25ꯗꯒꯤ ꯆꯠꯊꯔꯛꯈꯤꯕ ꯄꯥꯛꯇꯛꯅꯅ ꯇꯤꯀꯥ ꯊꯥꯗꯣꯛꯄꯒꯤ ꯊꯧꯔꯝꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯉꯔꯥꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝ 19ꯗ ꯃꯤ 2,868 ꯀꯣꯚꯤꯗ ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯖꯤꯂꯥ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯚꯦꯛꯁꯤꯅꯦꯁꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤ ꯅꯣꯗꯦꯜ ꯑꯣꯐꯤꯁꯥꯔ ꯗꯣꯛꯇꯔ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯃꯦꯝꯆꯥꯅ ꯍꯥꯏ ꯉꯔꯥꯡ ꯐꯥꯎꯕꯗ ꯃꯤ 69,302 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯇꯥꯕꯤꯔꯤꯕ ꯄꯥꯎ ꯑꯁꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯗꯒꯤꯅꯤ꯫ ꯀꯦꯟꯗ꯭ꯔꯒꯤ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯅ ꯍꯥꯏꯔꯤ ꯚꯥꯔꯠꯇ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯂꯦꯞꯇꯅ ꯍꯟꯊꯔꯛꯂꯤ ꯑꯃꯁꯨꯡ ꯅꯥꯕ ꯐꯕꯒꯤ ꯆꯥꯡ ꯁꯤꯡꯊꯥꯅꯤꯡꯉꯥꯏ ꯑꯣꯏꯅ ꯍꯦꯟꯒꯠꯂꯦ꯫ ꯅ꯭ꯌꯨ ꯗꯦꯜꯂꯤꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯥꯎꯃꯤꯁꯤꯡꯗ ꯋꯥ ꯉꯥꯡꯕꯗ ꯍꯛꯁꯦꯜ ꯃꯟꯇ꯭ꯔꯥꯂꯌꯒꯤ ꯖꯣꯏꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯕ ꯑꯒꯔꯋꯥꯜꯅ ꯍꯥꯏ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯄꯥꯕꯗ ꯍꯧꯖꯤꯛ ꯅꯣꯡꯃꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ 42% ꯔꯣꯝ ꯍꯟꯊꯔꯦ꯫ ಶ್ರೀ ꯑꯒꯔꯋꯥꯜꯅ ꯍꯥꯏ ꯃꯦ 4 ꯐꯥꯎꯕꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯖꯤꯂꯥ 938ꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯅꯧꯕ ꯀꯦꯁ 100ꯒꯤ ꯃꯊꯛꯇ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯁꯤꯒꯨꯝꯕ ꯖꯤꯂꯥ 118ꯗ ꯉꯥꯏꯔꯦ꯫ ꯃꯍꯥꯛꯅ ꯍꯥꯏ ꯃꯦ 10 ꯐꯥꯎꯕꯗ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 1,58,000 ꯍꯦꯟꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯅꯣꯡꯃ-ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯟꯊꯔꯛꯇꯨꯅ ꯍꯧꯖꯤꯛ 5,52,000ꯗ ꯉꯥꯏꯔꯦ꯫ ꯃꯁꯤ 35% ꯔꯣꯝ ꯍꯟꯊꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯍꯧꯖꯤꯛ ꯖꯤꯂꯥ 965ꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯑꯁꯤ 5%ꯒꯤ ꯃꯈꯥꯗ ꯂꯩꯔꯦ꯫ ꯅꯤꯇꯤ ꯑꯥꯌꯣꯒꯀꯤ ꯃꯦꯝꯕꯔ ꯍꯦꯜꯊ ꯗꯥꯛꯇꯔ ꯚꯤ.ꯀꯦ. ꯄꯣꯜꯅ ꯍꯥꯏ ꯃꯣꯗꯔꯅꯥ ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯀꯛꯅꯕ ꯆꯥꯡꯗ ꯑꯊꯨ-ꯑꯀꯥꯏꯒꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯒꯤ ꯑꯌꯥꯕ ꯄꯤꯔꯦ꯫ ꯅꯥꯒꯥꯂꯦꯟꯗ ꯉꯔꯥꯡ ꯅꯧꯅ ꯃꯤ 34 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯈꯤ꯫ ꯃꯤ 109 ꯅꯥꯕ ꯐꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯑꯦꯛꯇꯤꯚ ꯀꯦꯁ 1,332 ꯂꯩꯔꯤ꯫ ꯃꯔꯛꯁꯤꯗ ꯗꯤꯃꯥꯄꯨꯔ ꯖꯤꯂꯥꯗ ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯇꯞꯅ ꯍꯟꯊꯔꯛꯄꯗꯒꯤ ꯗꯤꯃꯥꯄꯨꯔꯗ ꯂꯩꯕ ꯂꯅꯥꯏ ꯍꯣꯁꯄꯤꯇꯥꯜ ꯄꯨꯝꯅꯃꯛ ꯀꯣꯚꯤꯗ ꯅꯠꯇꯕ ꯑꯅꯥꯕꯁꯤꯡꯒꯤ ꯂꯥꯌꯦꯡꯐꯝ ꯑꯃꯨꯛ ꯍꯟꯅ ꯑꯣꯟꯊꯣꯛꯂꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡ ꯑꯁꯤꯗ ꯂꯥꯌꯦꯡꯂꯤꯕ ꯀꯣꯚꯤꯗ-19ꯅ ꯅꯥꯕ ꯃꯤꯑꯣꯏꯁꯤꯡ ꯃꯈꯥ ꯇꯥꯅ ꯂꯥꯌꯦꯡꯈꯤꯒꯅꯤ꯫ ꯃꯦꯘꯥꯂꯌꯗ ꯍꯧꯈꯤꯕ ꯄꯨꯡ 24ꯗ ꯃꯤꯑꯣꯏ 4 ꯀꯣꯚꯤꯗ-19ꯅ ꯁꯤꯈꯤꯕꯗꯒꯤ ꯔꯥꯏꯖ꯭ꯌ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯥꯏꯆꯠ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯁꯤꯡ 1,938 ꯁꯨꯔꯦ꯫ ꯉꯔꯥꯡ ꯅꯧꯅ ꯃꯤ 369 ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯗꯒꯤ ꯑꯦꯛꯇꯤꯚ ꯀꯦꯁ ꯃꯁꯤꯡ 4,269 ꯁꯨꯔꯦ꯫ ꯉꯔꯥꯡ ꯃꯤ 134 ꯅꯥꯕ ꯐꯔꯛꯇꯨꯅ ꯄꯨꯟꯅ ꯅꯥꯕ ꯐꯈꯤꯕ ꯃꯁꯤꯡ 94,668 ꯌꯧꯔꯦ꯫ ꯇ꯭ꯔꯤꯄꯨꯔꯥꯗ ꯑꯄꯨꯟꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 1,169 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ 68ꯒꯤ ꯃꯤ 100% ꯀꯣꯚꯤꯗ-19 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ ꯍꯥꯏꯅ ꯔꯥꯏꯖ꯭ꯌꯒꯤ ꯍꯛꯁꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯍꯥꯏꯔꯤ꯫ ꯔꯥꯏꯖ꯭ꯌ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯖꯤꯂꯥ 9ꯃꯛꯇ ꯄꯨꯟꯅ ꯃꯤ 25,2,918 ꯚꯦꯛꯁꯤꯟ ꯀꯥꯞꯈ꯭ꯔꯦ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥꯒꯤ ꯕꯦꯅꯤꯐꯤꯁꯔꯤꯁꯤꯡꯒ ꯍꯌꯦꯡ ꯚꯤꯗꯤꯑꯣ ꯀꯟꯐꯔꯦꯟꯁꯤꯡꯒꯤ ꯈꯨꯠꯊꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ꯫ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤꯅ 2015ꯒꯤ ꯖꯨꯂꯥꯏ 1ꯗ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯍꯧꯗꯣꯛꯈꯤꯕ ꯑꯗꯨꯒꯤ ꯆꯍꯤ 3 ꯃꯄꯨꯡ ꯐꯥꯔꯛꯄꯒꯤ ꯀꯨꯝꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯑꯦꯟড ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯃꯟꯇ꯭ꯔꯥꯂꯌꯅ ꯊꯧꯔꯝ ꯑꯁꯤ ꯁꯤꯟꯕꯅꯤ꯫ ꯑꯅꯧꯕ ꯚꯥꯔꯠꯀꯤ ꯑꯣꯏꯅ ꯗꯤꯖꯤꯇꯦꯜ ꯏꯟꯗꯤꯌꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯥꯏꯄꯥꯛꯄ ꯑꯃꯅꯤ꯫ ꯃꯁꯤꯅ ꯁꯔꯀꯥꯔꯒ ꯃꯤꯌꯥꯝꯒ ꯍꯦꯟꯅ ꯅꯛꯁꯤꯟꯅꯍꯟꯗꯨꯅ ꯃꯤꯌꯥꯝꯗ ꯁꯛꯇꯤ ꯐꯪꯍꯟꯕ ꯉꯝꯂꯦ꯫ ꯇꯣꯀꯤꯌꯣ ꯑꯣꯂꯤꯝꯄꯤꯛ ꯄꯥꯡꯊꯣꯛꯀꯗꯕ ꯅꯨꯃꯤꯠ 24 ꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯑꯀꯥꯁꯕꯥꯅꯤꯅ ꯉꯁꯤ ꯃꯤꯇꯔ 3,000ꯒꯤ ꯅꯨꯄꯥꯒꯤ ꯁ꯭ꯇꯤꯄꯜ ꯆꯦꯁꯇ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯑꯕꯤꯅꯥꯁ ꯁꯦꯕꯜꯒꯤ ꯃꯔꯝꯗ ꯄꯥꯎꯗꯝꯂꯤ꯫ 1938ꯒꯤ ꯁꯦꯞꯇꯦꯝꯕꯔ 18ꯗ ꯃꯍꯥꯔꯥꯁꯇ꯭ꯔꯒꯤ ꯕꯤꯗ ꯖꯤꯂꯥꯒꯤ ꯃꯟꯗꯋꯥꯗ ꯂꯧꯃꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯈꯤꯕ ꯑꯕꯤꯅꯥꯁ ꯃꯁꯥꯒꯤ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯉꯩꯗꯒꯤ ꯍꯧꯅ ꯃꯌꯨꯝꯗꯒꯤ ꯁ꯭ꯀꯨꯜ ꯐꯥꯎꯕ ꯀꯤꯂꯣꯃꯤꯇꯔ 3 ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯣꯡꯅ ꯆꯠꯄ ꯅꯠꯇ꯭ꯔꯒ ꯆꯦꯟꯕꯒꯤ ꯍꯩꯅꯕꯤ ꯂꯩꯔꯛꯈꯤ꯫ ꯁ꯭ꯇꯤꯄꯜ ꯆꯦꯁꯇ ꯌꯥꯎꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ 2015ꯗ ꯃꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯕꯗꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯇꯔ ꯑꯥꯔꯃꯤ ꯀ꯭ꯔꯣꯁ ꯀꯟꯇ꯭ꯔꯤ ꯔꯟꯅꯤꯡꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯆꯍꯤ 23ꯇ ꯉꯥꯏꯔꯤꯕ ꯑꯕꯤꯅꯥꯁ ꯆꯍꯤꯁꯤ ꯍꯧꯔꯛꯄꯗ ꯄꯇꯤꯌꯥꯂꯥꯗ ꯄꯥꯡꯊꯣꯛꯈꯤꯕ 24ꯁꯨꯕ ꯅꯦꯁꯅꯦꯜ ꯐꯦꯗꯔꯦꯁꯟ ꯀꯞ ꯁꯦꯅꯤꯌꯔ ꯑꯦꯊꯂꯦꯇꯤꯛꯁ ꯆꯦꯝꯄꯤꯌꯟꯁꯤꯞꯇ ꯅꯦꯁꯅꯦꯜ ꯔꯦꯀꯣꯔꯗ ꯑꯃꯨꯛ ꯍꯟꯅ ꯊꯨꯒꯥꯏꯗꯨꯅ ꯅꯨꯄꯥꯒꯤ ꯃꯤꯇꯔ 3,000ꯒꯤ ꯁ꯭ꯇꯤꯄꯜ ꯆꯦꯁꯇ ꯁꯅꯥꯒꯤ ꯃꯦꯗꯜ ꯐꯪꯈꯤ꯫ ꯂꯣꯏꯁꯤꯜꯂꯛꯄꯗ ꯀꯣꯚꯤꯗ-19ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯐꯦꯁ ꯃꯥꯛꯁ ꯎꯞꯄ, ꯐꯨꯠ 6 ꯂꯥꯞꯅꯅ ꯂꯩꯕ, ꯈꯨꯠꯁꯥ ꯑꯃꯗꯤ ꯃꯥꯏꯃꯤꯠ ꯇꯔꯨ ꯇꯅꯥꯟꯅ ꯊꯝꯕ ꯍꯥꯏꯕ ꯑꯆꯝꯕ ꯊꯧꯑꯣꯡ 3 ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯅꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ
प्रधानमंत्री नरेंद्र मोदी ने लुचिंग केंद्र की बीजेपी सरकार ना मणिपुर पाइखलिबा लंबी की प्रोजेक्ट सिंह खुमांग चौसिना लोइसिनबा अखनबा मिटिंग थमली मणिपुर कोविड-19 नाबदगी फरकपगी चांग 4.9 यौरे एक्टिव केस 5,990 लेरी भारत नुमित खुदिंगी ओइना कोविड-19 पॉजिटिव ओइरकपगी चांग लेपतना हंथरकली नाबा फबगी चांगसु सिंथानियाई ओइने हेंगतले अमसुंग नागालैंड कोविड-19 पॉजिटिव ओइबगी चांग हंथरकपदगी दिमापुर गी लानाई हॉस्पिटल पुनमक कोविड नतबा नाबा सिंगी लायंगफम ओंतोक्ले पाउलुदी